बिस्मिल्लाहिर्रहमानिर्रहीम। वरहमतुल्लाहि वबरकातुहू। अल्लाह की फजब मिंगलेन सिंगी मनुंगदा अल-हसीब हाइबदी हिसाब लौबीबा मपू असिसु अमनी। सूरा नंबर 39 आयत नंबर 39 अल्लाह ताला ना हाइबेरी मफहूम अमसुंग अल्लाह ना मतिक चाबनी हिसाब लौबीबदा मियोइबना करिगुंबा अमल लमा थौदांग मा पांथोक्त्रिङैदा महाना खन्त खनबदा मदुबु अहानबदा अल्लाह ताला दा थुंगी अमसुंग मदु हिसाब थाबी हिसाब असिना मरम ओइरगा आइखोइना अमलदा लाइक्लिबनी आइखोइना खनबा अमसुंग निंगबा अदुगी मतुंगिना आइखोइ अमलदा थाबकता अफाबा अमसुंग फत्तबा फल लाक्लिबनी हाइरिबा अफाबा अमसुंग फत्तबा फल असिगी अमुक हिसाब लौबीबदा मदुगी इफेक्ट फल लमा लाई हाइरिबा फल असे मखल अनीदा मदुगी आइखोइ पुंसिदा थोई अमना दुनियादा लैदिङै तायंपानदा लैदिङैदा मदुगी अफा फत्ता फल अदो मांगदा लाई अमसुंग अतोप्पा अमना आखिर ताइबदा सिरबा मतुंगी पुंसिदा मदुगी हिसाब अमा लाई असिना आइखोइ मियोइबना खोंगना खुदना थाजखिबा आइगी वखन्ना पुक्निंगना मियेंगना थाजखिबा अदुगुंबा अमल तौजखिबा अमल अदुगी मतुंगिना आइखोइ पुंसिगी फिरेब असि लाई असिना मियोइबना मियेंग नायेंग अमसुंग महाकी वाहि वाता असिता नतना चिंजाकना सिंबगी मतांगदा सेक्सिनबगी तंगाइ फदबा लैरिबा असि पुनमक असिगी हिसाब अल्लाहना लौबीरी अमसुंग हिसाबकी मतुंगिना फल लमा आइखोइगी दुनियागी पुंसिदा अमदि लाक्कदबा आखिरकी पुंसिदा थंबीरी सूरा नंबर मरफूगनीफान आयत नंबर 15-16 अल्लाह ताला हाइबेरी सौरकपा अर्थ थंगै सेंगनमक आइखोइदा मखोइ हल्लक्कनी अदुगा थंगै सेंगनमक आइखोइना हिसाब लौबीगनी मखोइबु महाकी विचार दिचुम्मी अदुगा ख्वाइदगी कुप्पा मियोइबगी आमल हाइबदी पुक्निंगी वाखलगी मियेंगी पुनमकसे अमत्ता अरेमबा अमसुंग थौसाबीदबा तौरो पुनमकके फल लैगनी मरमदि महाकना मसिबु हिसाब लौबीरी सूरा नंबर 12 आयत नंबर 98 अल्लाहना हाइबेरी चौरकपा अर्थ अमसुंग हंगाम मरु अमगा मानबा तौजखिबा अफबा अमसुंग फत्तबा अमलगी फल फावबा आइखोइना पुथोकपीगनी हिसाबता हाइबदी अल्लाहना पुथोकपीगनी हिसाबता अदुगा आइखोइना मतिक चाबनी हिसाब येंगबा ओइबदा अल्लाह तालागी मतिक मगुन तायंपानसिदा महाकी खुसिल थौरांग महाकी विचारगी महै नत्रगा दुंदी पुनमक असि सखंगबसिंगना अल्लाहगी पाउजेनबसिंगबु अल्लाहगी पाउजेनबसिंगबु जतवी अमसुंग मखोइगी पाउजेनसिंगबु यामना सेक्शनल लौजै अमसुंग इंजै आखिरु नबी हजरत मोहम्मद सल्लल्लाहु अलैहि वसल्लमगी खोंथांगसिंग वाहिसिंग महांग पुबिरकपा कुरान शरीफकी मुताबिक पुंसि लेननबा होतनै कुरान की सूरा नंबर 39 आयत नंबर 39 असुम हाइबेरी चौरकपा अर्थ मखोइसिंग अदो अल्लाह की पाउजेन थुंगहल्लिबा अमसुंग महाको कीरिबा अमसुंग मखोइना कीखिदबा कनामतबु अल्लाह नत्तना अमसुंग अल्लाहना मतिक चाबनी हिसाब लौबीबदा अल-हसीबुगी अर्थ से सबसाना ओक्पा हाइबदी सफिशिएंट हाइबसुनी मरमदे अल्लाह महाक्ता तेंगबांगबा पुनमक खंबीबा पुनमककी हौरफम ओइबा अदुगी मतक्ता पुनमककी हिसाब हाइबदी पुनमककी ममल लेपीरिबा मपूनी अदुना महाकासे अल-हसीबुनी हाइबदी सबसाना ओक्लबा आइखोइगी मपूनी आइखोइगी वकिलनी लोइनबनी मरुपनी असिना कुरान की सूरा नंबर 39 आयत नंबर 39 अल्लाह ताला ना सुन हाइबेरी चारकपा अर्थ अल्लाहना सबसाना ओक्तब्रा महाकी मनाई सिंगिदमक्ता अमसुंग मखोइ फत्तबा थिगनबसिंगना होतनै नंबु अल्लाह नत्तबा मखोइ निंगलिबा मखल मथेनगी भावना साबा मखुतमंगना साबा लमदम कोनबा लाई उमंग लाई सिंगमान अमसुंग समुद्र तुरेन बुकोलिबा लाई मखन मतेन भावना साबा लाई सिंगी मतिक मगुन पुथोक्तुना
ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯡ ꯂꯧꯗꯨꯅ ꯀꯤꯍꯟꯅꯕ ꯍꯣꯠꯅꯩ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯂꯃꯨꯛꯅ ꯍꯟꯕꯤꯈ꯭ꯔꯦ ꯃꯄꯥ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯔꯣꯏ ꯂꯝꯖꯤꯡꯕꯤꯅꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯤꯔꯛ ꯇꯧꯔꯦ ꯑꯜꯂꯥꯍꯕꯨ ꯊꯥꯗꯣꯛꯂꯒ ꯑꯜꯂꯥꯍꯒꯤ ꯋꯥꯡꯃꯗ ꯑꯜꯂꯥꯍ ꯅꯠꯇꯕꯁꯤꯡꯕꯨ ꯑꯜꯂꯥꯍꯒꯤ ꯃꯈꯂꯨꯛꯄꯨ ꯑꯜꯂꯥꯍꯅ ꯁꯦꯝꯕꯤꯔꯤꯕ ꯃꯤꯑꯣꯏꯕꯇ ꯅꯠꯇꯅ ꯃꯩꯈꯨ ꯆꯦꯟꯗꯕ ꯃꯩ ꯍꯥꯏꯕꯗꯤ ꯃꯩꯅ ꯁꯦꯝꯕꯤꯕ ꯖꯤꯟꯁꯤꯡ ꯃꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯠꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟ ꯀꯣꯟꯕ ꯂꯥꯏ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗ ꯂꯩꯕ ꯂꯥꯏ ꯅꯠꯇ꯭ꯔꯒ ꯎꯃꯪ ꯂꯥꯏ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯤꯡ ꯑꯃ ꯍꯦꯛꯇ ꯊꯣꯜꯂꯒ ꯃꯈꯣꯏꯅ ꯂꯥꯠꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯆꯨꯝꯕ ꯆꯞ ꯆꯥꯅ ꯂꯝꯖꯤꯡꯕꯗꯤ ꯑꯜꯂꯥꯍ ꯈꯛꯇꯅꯤ ꯃꯉꯣꯟꯗ ꯑꯃꯛꯄ ꯈꯨꯗꯤꯡꯗꯒꯤ ꯁꯦꯡꯉꯤ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ ꯅꯝꯕꯔ 45 ꯑꯌꯥꯠ ꯅꯝꯕꯔ 9ꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯃꯍꯥꯛꯀꯤ ꯁꯥꯁꯟꯅꯤ ꯅꯣꯡꯃꯗꯣ ꯑꯜꯇꯤꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯁꯥꯈꯤꯅꯤ ꯄꯣꯠ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯁꯨꯔꯥ ꯅꯝꯕꯔ 19 ꯑꯌꯥꯠ ꯅꯝꯕꯔ 63ꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯆꯥꯎꯔꯥꯛꯄ ꯑꯔꯊ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯂꯝꯖꯤꯡ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡꯐꯝ ꯅꯈ꯭ꯔꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯡꯕꯨ ꯑꯜꯂꯥꯍꯒꯤ ꯖꯤꯀꯔꯗ ꯄꯨꯔꯛꯈ꯭ꯔꯕꯁꯤꯡꯅ ꯃꯁꯥꯗꯒꯤ ꯀꯔꯤ ꯊꯣꯛꯈꯤꯕ ꯃꯁꯥꯗ ꯀꯔꯤ ꯆꯪꯂꯛꯈꯤꯕ ꯄꯨꯝꯅꯃꯛꯀꯤ ꯍꯤꯁꯥꯕ ꯂꯩ ꯏꯃꯥꯟꯒꯤ ꯁꯦꯔ ꯐꯥꯂꯥꯗ ꯎꯐꯨꯜ ꯃꯔꯤꯛ ꯑꯃꯠꯇ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯂꯩꯇꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯍꯤꯁꯥꯕ ꯃꯁꯥꯅ ꯄꯤꯖꯩ ꯍꯤꯁꯥꯕ ꯑꯜꯂꯥꯍꯅ ꯂꯧꯔꯕꯁꯨ ꯏꯁꯥꯒꯤ ꯍꯤꯁꯥꯕ ꯄꯤꯕꯗꯤ ꯏꯁꯥꯅꯅꯤ ꯀꯅꯥꯒꯨꯝꯕꯅ ꯍꯤꯁꯥꯕ ꯃꯤꯀꯨꯞꯁꯤꯡꯗ ꯄꯤ ꯃꯔꯥꯟꯅ ꯃꯄꯣꯠ ꯐꯥꯔꯕꯁꯤꯡꯅ ꯃꯔꯣꯜ ꯊꯣꯛꯇꯕꯗ ꯃꯁꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯥꯒꯤ ꯍꯤꯁꯥꯕ ꯄꯤꯔꯛꯀꯅꯤ ꯍꯌꯦꯡ ꯍꯁꯔꯗ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯒꯤ ꯃꯤꯀꯨꯞꯀꯤ ꯍꯤꯁꯥꯕ ꯂꯧꯕꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯖꯩ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯍꯟꯕꯤꯔꯦ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤꯅ ꯂꯦꯡꯁꯤꯜꯂꯒ ꯄꯨꯡꯒꯥꯏ ꯁꯦꯝꯗꯨꯅ ꯅꯣꯡꯃ ꯁꯦꯝꯗꯨꯅ ꯍꯞꯇꯥ ꯁꯦꯝꯗꯨꯅ ꯊꯥ ꯁꯦꯝꯗꯨꯅ ꯆꯍꯤ ꯁꯦꯝꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯀꯨꯃꯣꯟ ꯀꯌꯥ ꯃꯥꯂꯦꯝ ꯊꯛꯁꯤꯗ ꯊꯝꯕꯤꯔꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯦ ꯃꯍꯥꯛꯅ ꯍꯤꯁꯥꯕ ꯇꯧꯕꯤꯕꯅ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯗꯦ ꯃꯃꯜ ꯂꯦꯞꯄꯤꯔꯤ ꯑꯁꯤꯅ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯂꯦꯞꯄꯤꯔꯤꯕ ꯑꯁꯦ ꯁꯤꯗ ꯃꯥꯏ ꯄꯥꯛꯅꯅꯕ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯏꯁꯥꯅꯁꯨ ꯂꯦꯞꯆꯕ ꯇꯥꯏ ꯃꯨꯍꯥꯁꯥꯕꯥ ꯇꯧꯖꯕ ꯇꯥꯏ ꯔꯣꯍꯥꯅꯤꯌꯠꯀꯤ ꯍꯤꯁꯥꯕ ꯇꯧꯖꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤ ꯍꯤꯁꯥꯕ ꯇꯧꯖꯔꯕ ꯑꯃꯁꯨꯡ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯜꯂꯥꯍꯅ ꯂꯦꯞꯄꯤꯕꯗꯧꯅ ꯑꯩꯈꯣꯏꯅꯁꯨ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯈꯪꯖꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯃꯜ ꯂꯩꯔꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨꯅ ꯂꯦꯡꯁꯤꯟꯕ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯃꯥꯂꯦꯝ ꯊꯛꯁꯤꯗ ꯍꯤꯡꯕ ꯉꯝꯒꯅꯤ ꯐꯖꯤꯂꯥ